Shumang Leela gi shaknairaba ayeeba ojah Oinam Tunan meeyam na Chana Lukhoi hairaga henna khangnaba ojah asina ikhang khanghoudana Leikhidabada Manipur State Shumang Leela Council na shinduna State ki Thakta Awaba Phongdokpagi thouram ama pangthokhre Imphal East District ki Chana mayai lekai da leiba Leikhidabada ayeeba gi yumda pangthokiba thouram aduda Shumang Leela Council gi lifetime president PH Gunachandra Sharma Manipur State Shumang Leela Council ki president Tomba Advisor Terpon Amadi, Shumang Leela Council Award Committee ki Chairman Khetri Jugindrona President Member Oina Saruk Yake, Manipur State Shumang Leela Council ki Lifetime Secretary Sograk Pam Hemantana Thouram Aduki Taram Okpagi Warol Thamkibagal Loinana, ayeeba Chana Lukhoi na ngalingay matamda, Shumang Leela gi damak kathok piramba kyabo singthaki. Thouram asida Shumang Leela Council ki General Secretary Yumnam Nilachandrana hai, Shumang Leela gi damak kathok piramba singna Leikhidabada matamda, State ki Thakta ikai khangnaba utpa haibasi Shumang Leela kannabagi iho, Sagaliba Council asigi calendar thouram amani, Loinana khunai asig kannaba thongtang singi manungda Leela kannabagi iho asisu amani haibada haiman bathokloi ojah Chana Lukhoi na Leikhidabada asina Shumang Leela gi taibangda achouba mafam hangduna lehauragani Shumang Leela Council na Leikhidabagi lehoriba imung manunggi awabadasu saruk yari haina mahakna phongdokli Panbay abadi ojah Chana Lukhoi na Shumang Leela chamaga yangkhai mathakta iramki Leela sing adugi manungda igi nongan khidraba ahing sajibu gi nonglei hingbagi dabi kaisamthong thoibi ipam lamdam yenglubada sabi sano express love 2000 na chingba panbayai mahak Manipur State Kala Academy ni senduna pangthokpa Shumang Leela gi athoi hen tanabada best script ki mana taranipan hena fangki second best script ki mana mapan fangki bagal loinana Manipur State Shumang Leela Council gi mapok kumon thoramda jahi khuding gi lanthokpa iboyai ma award kumja lesani kulumdoida fangki ayeeba writer amasung bugi maitai gi wari libada shaknairaba ojah Chana Lukhoi na Leikhidabada Manipur State Shumang Leela Council na state ki thakta amadi global ki thakta bugi chana hariba ojah gi sanghaida awaba phongdokpagi thouram condolence asi pangthokhre ojah Chana Lukhoi na Leikhidabada matamda Shumang Leela gi ayeeba khaktanatana tongang chikron kuba aduga maitai gi puarida wari liba sumlaba ama mangjabase amuk hanna mekpang royaba adumlaba Shumang Leela Council da awaba pulma leijawi duba mana Leikhidabada matamdam Manipur State Shumang Leela Council gi calendar da leijaba thouram ado koi tek ta kaiduna mafam ase koi ngasi January gi tang manga nongai jing numit asda sana hari mafam ase pangthokhre